Committee on Travels Unity Sadar Hills ki meeting makada Kangpopi District Headquarters sa pangthokiba miyam gi mifamna Maitei Lipun yi chief amadi kokomi gi luchingba singbo terrorist ni haina lauthokre. Manipur Santi Puraknabagi Pandamda Ministry of Home Affairs Northeast Division ki meeting makada Semliba Peace Committee bu koki NP Manipur na akan bamong da yaning da bufungdokre. Governor na luchingduna semliba Peace Committee asida state asigi purup kuntra marigi neutral oiba masak naiba miyam na yaba mihut sing suna yawhalu haina Forum for Restoration of Peace na demand tarakli. Kulai paiba miyoy sing puduna chali haiba chingnaba laibadagi Morangkhomdagi Kanchipur fawbada miyam na security personnel singi gari thatuna chatan khitrahe tear gas kaptuna miyam bu tankhai krai. Amasung Rapid Action Force ng ngarang ahing nongyay singzamay yumnam laikay amadi Morangkhomda lambi ki matay da khamduna thamba gari amadi yum gi thongnaw sing thugairam lay